ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯕ ꯏꯇꯥꯎ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯕ ꯏꯇꯥꯎ ꯃꯇꯝꯗꯨ ꯐꯥꯏꯔꯦꯟ ꯊꯥꯅꯤ ꯈꯨꯜ ꯑꯃꯒꯤ ꯂꯧꯈꯣꯡ ꯃꯅꯥꯛꯇ ꯍꯧꯕ ꯑꯆꯧꯕ ꯍꯦꯔꯥꯡꯀꯣꯏ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯀꯌꯥ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯏꯇꯥꯎ ꯃꯨꯊꯤ ꯅꯪꯅ ꯉꯔꯥꯡ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯗ ꯇꯝꯅꯕꯗꯨꯕꯨ ꯈꯔ ꯀꯥꯟꯅꯕ꯭ꯔꯣ ꯑꯆꯥ ꯑꯊꯛ ꯐꯪꯍꯧꯕ꯭ꯔꯣ ꯑꯁ ꯀꯔꯥꯏꯗꯩꯅꯣꯗ ꯏꯇꯥꯎ ꯁꯥꯊꯤꯕ ꯃꯥꯏꯕ ꯑꯃ ꯊꯦꯡꯅꯗꯅ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯑꯒ ꯊꯥꯗꯣꯔꯛꯏꯗ ꯑꯩꯗꯤ ꯏ ꯈꯔ ꯊꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏꯗ ꯅꯣꯡꯃꯒꯤ ꯊꯣꯛꯑꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯏꯇꯥꯎꯁꯤꯡ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯀꯣꯏꯊꯣꯛꯁꯤꯔꯣ ꯉꯥꯏꯈꯣꯅꯦ ꯅꯍꯥꯟꯒꯤ ꯃꯪ ꯃꯅꯥꯛꯀꯤꯗ ꯄꯨꯟꯕ ꯀꯥꯡꯕꯨꯗꯨ ꯅꯨꯡꯉꯥꯏꯅꯤ ꯃꯈꯣꯏꯒ ꯄꯨꯜꯂꯨꯁꯤꯔꯣ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯂꯥꯛꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯄꯗ ꯊꯥꯞꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯎꯈꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯉꯥꯏꯈꯣꯅꯦ ꯇꯝꯕ ꯑꯃ ꯂꯥꯛꯑꯦꯅꯦ ꯉꯁꯤ ꯁꯤꯕ ꯃꯥꯜꯂꯤ ꯃꯄꯣꯛ ꯀꯥꯏꯗꯦꯕ ꯀꯔꯥꯏꯅꯣ ꯑꯣ ꯑꯥꯗꯒꯤ ꯁꯤꯔꯣ ꯑꯁ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯈꯔ ꯐꯗꯧꯅꯤꯅꯦ ꯅꯍꯥꯟ ꯃꯪ ꯃꯅꯥꯛꯀꯤꯗ ꯄꯨꯟꯕꯗꯨꯗꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯕꯅꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯨꯡꯉꯥꯏꯕ ꯌꯧꯗꯦꯗ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯛꯏꯁꯤꯗ ꯈꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯊꯋꯥꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯗꯨꯗ ꯃꯨꯊꯤꯅ ꯍꯥꯏ ꯇꯝꯕ ꯁꯤꯗ ꯂꯥꯎ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯂꯥꯎ ꯑꯁꯨꯝꯅ ꯀꯧꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯨꯊꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯃꯨꯊꯤꯅ ꯇꯝꯕ ꯅꯪꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯕꯅꯣ ꯀꯣꯂꯣꯏ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯌꯥꯝꯕ ꯑꯩꯒꯤ ꯃꯤꯡ ꯊꯦꯝꯕꯨꯡ ꯀꯧꯏ ꯃꯃꯥꯡ ꯈꯨꯜꯁꯤꯗꯒꯤꯅꯤ ꯑꯣ ꯑꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯁꯤꯔꯛꯄ ꯏꯌꯥꯝꯕ ꯑꯩꯁꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯉꯁꯤ ꯑꯌꯨꯛ ꯁꯤꯕꯅꯤ ꯊꯦꯝꯕꯨꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯍꯟ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯊꯦꯝꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯁꯦꯟꯗꯣꯏ ꯆꯥꯎ ꯍꯤꯡꯂꯤꯉꯩꯗ ꯁꯦꯟꯗꯣꯏ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯍꯟꯅꯤ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯃꯍꯥꯛꯅ ꯊꯦꯝꯕꯨꯡꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯩꯇ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯤꯕꯅꯣ ꯒꯥꯔꯤ ꯂꯩꯅꯕ ꯄꯩꯁꯥꯗꯨꯅ ꯃꯤꯉꯣꯟꯗ ꯁꯥꯟꯗꯣꯛꯑꯒ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯟꯗꯣꯏ ꯑꯗꯨꯅ ꯕꯔꯥ ꯄꯤꯊꯣꯛꯑꯒ ꯇꯣꯡꯉꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯣꯡꯕ ꯌꯥꯒꯅꯤꯅꯦ ꯃꯗꯨꯗ ꯃꯨꯊꯤꯅ ꯑꯍꯟ ꯌꯥꯔꯦ ꯃꯤꯒꯤ ꯒꯥꯔꯤꯗ ꯆꯠꯄꯒꯅꯦ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯆꯠꯄꯒꯁꯦ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯕꯖꯥꯠꯅꯤ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯤ ꯎꯅꯒꯦꯁꯨ ꯌꯥꯏ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯆꯪꯒꯦꯁꯨ ꯌꯥꯏ ꯌꯥꯕ ꯌꯥꯝꯅ ꯂꯩꯀꯣ ꯑꯁꯨꯝꯅ ꯃꯨꯊꯤꯅ ꯑꯍꯟ ꯑꯗꯨꯗ ꯋꯥ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯇꯝꯕ ꯅꯪꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯦ ꯏꯌꯥꯝꯕ ꯑꯩꯁꯤ ꯆꯍꯤ 18-19 ꯁꯨꯔꯦ ꯊꯦꯝꯕꯨꯡꯒꯤ ꯆꯍꯤ ꯇꯥꯕꯗ ꯃꯨꯊꯤꯅ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯜꯂꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯇꯝꯕ ꯑꯩꯒꯤ ꯃꯤꯡ ꯑꯂꯣꯝ ꯑꯦꯂꯥꯏꯁ ꯃꯨꯊꯤ ꯑꯗꯣ इबानी इताउना कौनरसी चाही की वादू थिनरगुमसिको होई याय मताव गुड अदोदी इताउ थेंबुंग नंगना चलिबसी कदाइदनो लाइ थिबा चलिब्रो मताव ऐसी सिरबनिना लाइबाक चलिबनी अस लोरे है लाइबाक चपबु सिगी लंबी सिदा चनब्रो अदुसु मथक्ता सिबगी लंबीदुदी मखा पांगना चकदबनी नंगी सिदी अवांग पांगना चलेने इबुंगा अदो ngaikone nangbu biya pairabo sire haibagi saktak chega yaurabraba kaino haisibo mataw muthi sibagi su biya sanabro saktak che gaina amuk tanakhidro tandrdi kaino hekta chajabro aikhoi sune chaluribani che chang sudena kauthare isini as itaw wadi che chang so amata yauti kadai dagi logodabno itaw dubo adugi dine nangi sorat numbita pirakani adu phawba ngayo aikhoi su ngarisini Oh, ado itaw muthi hojik nungdang sidubu aswamna ngali sibu kaigino ablap su amata thalma nati mataw na hojik kiti khangai roi
ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯥꯏꯠ ꯚꯤꯖꯟ ꯍꯥꯞꯄꯕꯅꯤ ꯑꯍꯦꯟꯕ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯈꯤꯅꯤꯀꯣ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯑꯣꯛꯇꯣ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯃꯌꯥꯝ ꯄꯣꯠ ꯂꯥꯛꯑꯦꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯣꯛꯇꯣ ꯊꯧꯔꯛꯂꯤꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯛꯇꯣ ꯑꯗꯨ ꯆꯠꯄ ꯂꯦꯞꯄꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯃꯅ ꯑꯃꯨꯛ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯄꯔꯞ ꯆꯠꯂꯒ ꯑꯣꯛꯇꯣꯒꯤ ꯃꯅꯤꯡꯗ ꯊꯥꯔꯤꯕ ꯁꯤꯠ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯄꯥꯛ ꯊꯥꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯣꯛꯇꯣ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕꯗꯨꯕꯣ ꯑꯗꯨꯒ ꯇꯨꯡꯗ ꯄꯥꯛ ꯊꯥꯔꯛꯏꯗꯨꯅ ꯀꯅꯥꯅꯣꯅꯦ ꯃꯐꯝꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯗꯧꯔꯤ ꯃꯥꯜꯂꯦ ꯀꯥꯟꯗꯦ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯔꯒꯦ ꯃꯁꯤ ꯈꯟꯗꯨꯅ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯛꯇꯣ ꯊꯧꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯆꯩꯁꯨ ꯑꯃ ꯁꯨꯔꯒ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯛ ꯆꯠꯂꯤ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯃꯗꯨꯗ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯑꯣꯛꯇꯣ ꯑꯗꯨ ꯀꯟꯅ ꯂꯩꯈꯠꯂꯒ ꯊꯧꯈꯤ ꯃꯗꯨꯗ ꯃꯨꯊꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯅꯣꯛꯏ ꯊꯦꯝꯕꯨꯡꯁꯨ ꯅꯣꯛꯏ ꯃꯗꯨꯗ ꯃꯨꯊꯤꯅ ꯃꯇꯥꯎ ꯊꯦꯝꯕꯨꯡ ꯅꯪꯅ ꯅꯣꯛꯏꯗꯨꯕꯨ ꯃꯔꯝ ꯈꯪꯕ꯭ꯔꯣ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯏꯉꯛ ꯈꯪꯗꯦꯗ ꯃꯌꯥꯝꯅ ꯇꯧꯕꯗꯨꯗ ꯁꯨꯝ ꯅꯣꯛꯅꯤꯡꯉꯦꯅ ꯅꯣꯛꯄꯅꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯏ ꯃꯔꯝ ꯈꯪꯗ꯭ꯔꯕꯁꯨ ꯅꯣꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯍꯥꯏꯔꯒ ꯋꯥ ꯑꯃꯨꯛ ꯅꯣꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯈꯣꯏ ꯅꯨꯄꯥ 5 ꯂꯥꯛꯏ ꯑꯗꯨꯒ ꯊꯋꯥꯏꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯣꯏꯔꯝꯃꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯅ ꯃꯍꯥꯛꯁꯨ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯈꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ 5 ꯑꯗꯨꯗꯒꯤ ꯑꯃꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯖꯟꯃꯗꯣꯟ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯅꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯟꯗꯣꯏ ꯖꯥꯎꯅ ꯑꯩ ꯌꯥꯎꯖꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏ 5 ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯦꯟꯗꯣꯏ ꯖꯥꯎ ꯑꯃꯗꯤ ꯅꯨꯄꯥ 5ꯅ ꯆꯠꯈꯤꯕ ꯑꯗꯨ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯃꯨꯊꯤꯗ ꯃꯇꯥꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯃꯇꯥꯎ ꯁꯨꯃꯥꯏꯅꯅꯦ ꯅꯪꯁꯨ ꯁꯨꯔꯥꯠ ꯑꯣꯏꯔꯒ ꯂꯧꯕ ꯂꯥꯛꯀꯗꯣꯏꯁꯦ ꯍꯌꯦꯡꯁꯨ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡꯁꯤꯗꯒꯤ ꯊꯋꯥꯏ ꯈꯔ ꯆꯠꯈ꯭ꯔꯅꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅꯁꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯊꯦꯝꯕꯨꯡꯒ ꯃꯨꯊꯤꯒꯗꯨ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ ꯑꯇꯩ ꯊꯋꯥꯏꯁꯤꯡꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤ ꯑꯁꯨꯝꯅ ꯃꯨꯊꯤꯒ ꯊꯦꯝꯕꯨꯡꯒꯅ ꯐꯝꯂꯤꯉꯩ ꯃꯨꯊꯤꯅ ꯊꯦꯝꯕꯨꯡꯗ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯌꯦꯟ ꯆꯥꯁꯤꯔꯣ ꯃꯇꯥꯎ ꯃꯨꯊꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯍꯦꯔꯥ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯍꯣꯔꯦꯟꯗꯤ ꯃꯃꯥꯡꯒꯤ ꯋꯥꯔꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯒꯅꯤ ꯑꯗꯨꯗ ꯅꯪꯅ ꯋꯥꯔꯛꯇꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯑꯃꯗꯅꯦ ꯆꯣꯡꯁꯤꯜꯂꯒ ꯆꯪꯉꯣ ꯑꯗꯨꯒ ꯌꯦꯟ ꯂꯥꯕ ꯑꯃ ꯆꯥꯒꯦ ꯍꯥꯏꯌꯨ ꯑꯗꯨꯝ ꯀꯠꯊꯣꯔꯛꯑꯗꯕꯅꯤ ꯑꯗꯨꯗꯤ ꯆꯥꯔꯦꯗꯅ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯖꯥꯠꯅꯤꯅꯦ ꯑꯗꯣ ꯃꯇꯥꯎ ꯃꯨꯊꯤ ꯃꯤꯗꯨꯗ ꯀꯃꯥꯏꯅ ꯆꯪꯒꯗꯣꯏꯅꯣ ꯍꯦꯔꯥ ꯃꯇꯥꯎ ꯊꯦꯝꯕꯨꯡ ꯑꯗꯨꯝ ꯂꯥꯏꯕꯗꯨꯕꯨ ꯁꯦ ꯑꯩ ꯇꯥꯛꯀꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯊꯤꯅ ꯊꯦꯝꯕꯨꯡꯗ ꯃꯤꯗ ꯁꯥꯗꯣꯛꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯂꯩꯋꯥ ꯈꯔꯁꯨ ꯇꯥꯛꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯇꯥꯎ ꯃꯈꯣꯏꯅ ꯍꯣꯔꯦꯟ ꯃꯥꯏꯕ ꯇꯥꯟꯅꯔꯛꯀꯅꯤ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯪꯕꯗ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯒꯗꯕꯅꯤꯀꯣ ꯃꯇꯥꯎ ꯃꯨꯊꯤ ꯀꯩꯅꯣ ꯃꯤ ꯃꯀꯣꯛꯇꯨꯅ ꯀꯃꯥꯏ ꯆꯥꯗꯣꯏꯅꯣ ꯑꯣꯟꯊꯣꯛꯄ ꯑꯁ ꯑꯩꯗꯤ ꯍꯩꯅꯔꯣꯏꯗ ꯉꯥꯏꯈꯣꯅꯦꯍꯦ ꯕꯨꯙꯨ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯃꯈꯣꯏꯅ ꯀꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯕ ꯌꯦꯟ ꯑꯗꯨ ꯀꯠꯂꯨ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯒꯗꯕꯅꯤ ꯀꯣ ꯀꯥꯎꯅꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯊꯋꯥꯏꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯜꯂꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯊꯦꯝꯕꯨꯡꯁꯦ ꯌꯦꯟ ꯂꯧꯕ ꯊꯥꯔꯨꯒꯦ ꯌꯦꯟ ꯆꯥꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯨꯊꯤ ꯃꯈꯣꯏ ꯑꯅꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯋꯥꯔꯛ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯋꯥꯔꯛ ꯑꯗꯨꯗ ꯐꯝꯃꯒ ꯂꯩꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯟꯖꯤꯜꯂꯛꯂꯦ 10 ꯇꯥꯔꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯔꯛ ꯑꯗꯣꯝꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯏ ꯃꯗꯨꯗ ꯃꯨꯊꯤꯅ ꯊꯦꯝꯕꯨꯡꯗ ꯍꯥꯏ ꯃꯇꯥꯎ ꯊꯦꯝꯕꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯍꯧꯔꯁꯤ ꯑꯩ ꯑꯍꯥꯟꯕꯒꯤ ꯊꯕꯛꯁꯦ ꯍꯧꯔꯒꯦꯀꯣ
asupna hairaga wapal adugi wa ama fadat nomi maduda phone wari sanariba nupa aduna karino ne haiduna yengi aduga lawi hai tanariba gaiduro ha tumin layu yadro thabak laitabro noibo ha thabak pige asumna laurpa aduda thembungna nupa adugi matungda tapna sangsillaga lepi aduga nupa adugi sayengda tap launa phaiki maduda nupa aduna leithorakpada musin muna wangring wangna thembungna lepamba adu ubada phone wari saramba nupa adu kanna lauraga wanthaki masidagi thembungna muthina haibagi matung inna wanthaduna leiriba nupa aduda sadongki tanja aduda nupa aduna lawba adu tahobadagi phone wari saramba nupa adugi mapana kaidoraba janu haiduna yengba tholakpada wantharaga leiramki masidagi mi koikou kauduna wanthaduna leiriba masa nupa adu yumgi mangolda poraklei masidagi maiba ama kauduna kari kamdoribano haina yengba hori masidagi maiba aduna hojik wanthariba nupa adugi imung manungda ising khara piyu haibadagi ising khara amloruduna maiba aduda piki aduga taren mana kharaga hegla u haibadagi amuk taren mana ama hegluraga maiba aduda piki maduda maiba aduna ising amadi taren mana aduda lewa khara solingai thembungna khalli maibani kaina mi khudingi pakhon heksiredana ningthau saba maiba nang khangneba masi khallaga gyan manglaga lariba phone wari saramba nupa adu phuk hawalaga maiba adugi manakta phan chongsillaga maiba adugi mamaida khupakna haidida thajali maduda maiba aduna ayoma haiduna koilaw lawi maiba adugi matau ubada thembungi thawai sangliba warakta phone wari saramba nupa masa adu kanna noi masidagi maiba aduna khangani nang hairaga mana ngasaidagi lewa soliba tayen adu isingda luplaga thembungi thawaina sadongliba nupa aduda kansilai maduda thembungdu ayoima sidi ai siba tare haiduna nupa adudagi chongthorai magi matau aduda thapna yengduna leiriba muthina soire matau nupa adudagi chongthokano natradi maibaduna ngamani yei asuna laurapata thembungna ha asengbro haiduna nupa aduda amuk chongsilli masidagi maiba aduna kinanaba saptra kaya toksilli maduda maiba aduna hai nang kari pami kari chaningi kari nang nupa masa sida sanglibano haina hangbada thembungna nganglaga maya ihi higalaga maiba aduda ai yen chage nate mi mako khana chage haina khumi maduda maiba aduna hai karino arepa mahayu mi mako khaibadi kanagi makok no nangki nakok no haina hangi maduda thembungna yare khange nang migi makok piba ngamloi haiba ai khangi aduna yenba laba ma kalu natradi nupa masasi aina hatoni wafam adu tabada maiba aduna tuminna khalli karino ne tawribasibo asukuina aina maiba oirakpasi sugumbasi amka thengari hai asumna khallaga maiba aduna hari hai nang nasak munna khangi ko yama thuna haloro natrabadi nang laipak yoba ngamdana ne swai sida koja chalaga leijani hai wafam adu tabada thembungdu khangprek khangi maduda thembungna muthida onsillaga matau ai ngamaroi masigi maibase makok saame haina lauki maduda muthina matau kaisu khaluno mana nang kinana ba hairibani maiba aduda yendu katrabati nupa masa atu puraga chakhrani hayo maduda thembungna as kaino haisibo nupa masa sidi kadungadi no matau thembunggi wa aduda muthidu khangsaw saroi hoi budu namu pangbo buse imana pokpodagi thingati hai naram chatunani ngata sirido sigi phai aduna laurukpaduda thembungna sauningboy kariboy gyan manglaga leiriba nupa masa aduda amuk chongsinduna maiba aduda amukasu khupakna haijinduna thadali handakti maiba aduna yare ai nangse masak phajana khange kariyo nangna pamlibado haina hangi aduda thembungna yen laba ma kalu haina amukasu haiki masidagi maiba aduna hoi haiduna thembungna sadongliba nupa masa adugi imung manungda hai nakhoi tabra yen laba ama thorang tausi masidi bera kagadori masigi laisidi mawong amani hai masi haibadagi nupa masa adugi imung manungna makhoigi loijaba yen laba ama maiba aduda piki masidagi maiba aduna lewa khara solaga yen laba adu thadokpa matamdadi yen laba adu phadat kauramlaga khudak tuda sikrei
ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯌꯦꯟ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯨꯊꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯁꯤ ꯃꯇꯥꯎ ꯄꯨꯔꯛꯏ ꯍꯥꯏꯅ ꯄꯤꯈꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯃꯨꯊꯤ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯅ ꯂꯩꯍꯧꯔꯤꯕ ꯍꯩꯔꯥꯡꯒꯣꯏ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯊꯋꯥꯏ ꯑꯅꯤꯈꯛ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯃꯈꯣꯏ ꯑꯇꯩꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯩꯔꯝꯂꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯃꯈꯣꯏꯗꯤ ꯅꯣꯡꯃꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯉꯁꯤ ꯄꯨꯟꯅ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯊꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯨꯊꯤꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯌꯦꯟ ꯑꯗꯨ ꯃꯌꯥꯝꯗ ꯆꯥꯅꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯖꯒꯥ ꯑꯃꯗ ꯂꯩꯈꯤ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨꯅꯦ ꯊꯦꯝꯕꯨꯡꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯦꯟ ꯑꯗꯨ ꯆꯥꯍꯧꯈꯤ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨꯗ ꯃꯨꯊꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯝ ꯍꯪꯈꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯨꯞꯅꯗꯤ ꯈꯪꯗꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯌꯦꯛꯀꯤꯗꯤ ꯃꯥꯅ ꯍꯥꯟꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯉꯁꯤ ꯐꯥꯎꯕ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯕ ꯉꯝꯗꯗꯅ ꯇꯝꯅꯂꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯧꯕ ꯂꯥꯛꯑꯅꯤ ꯅꯪꯒ ꯃꯥꯒꯗꯪ ꯑꯃꯨꯛ ꯂꯩꯍꯧꯗꯣꯏꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯑꯩ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯨꯊꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯇꯥꯎ ꯅꯪꯗꯤ ꯀꯃꯥꯏꯅ ꯁꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯊꯦꯝꯕꯨꯡꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯑꯩꯁꯤ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯊꯤꯀꯥ ꯈꯔ ꯇꯧꯔꯒ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯨꯞ ꯑꯣꯏꯔꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯌꯨ ꯊꯛꯇꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯑꯩꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯟꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯃꯍꯥꯛꯇꯤ ꯊꯧꯔꯥꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕꯖꯥꯠꯅꯤ ꯃꯥꯒ ꯑꯩꯒ ꯑꯊꯦꯡꯕꯗ ꯑꯁꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯝꯍꯥꯡ ꯑꯃꯗ ꯒꯥꯔꯤ ꯈꯥꯝꯃꯨ ꯃꯄꯥꯟ ꯊꯣꯛꯀꯦꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯟꯅꯔꯒ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯎꯇꯨꯞ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯊꯨꯝꯂꯛꯄꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯑꯩꯁꯦ ꯆꯤꯡꯊꯛ ꯑꯃꯒꯤ ꯎ ꯑꯃꯗ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯨꯈꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯗꯨꯒꯤ ꯕꯤꯜ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝ ꯐꯨꯕꯗꯒꯤ ꯑꯩꯒꯤ ꯄꯨꯜꯂꯤꯕꯗꯣ ꯅꯥꯟꯊꯣꯔꯛꯂꯦ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯪꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯍꯩꯖꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒ ꯐꯨꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯩꯅ ꯃꯃꯥꯏ ꯍꯥꯏꯗꯣꯛꯂꯨꯕꯗꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯃꯥꯅ ꯄꯥꯏꯔꯛꯄ ꯅꯣꯡꯃꯩ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯗ ꯍꯟꯖꯤꯟ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯆꯤꯡꯊꯛ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯑꯩꯕꯨ ꯂꯪꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯆꯠꯈꯤꯕꯅꯤ ꯃꯈꯣꯏꯅ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯨꯕꯗꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯄꯨꯂꯤꯁꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯄꯒ ꯃꯈꯣꯏꯅ ꯊꯣꯝꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯁꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯁꯨꯔꯥ ꯁꯣꯟꯈꯤꯕꯅꯤꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯌꯧꯈ꯭ꯔꯦ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯆꯤꯡꯊꯛ ꯑꯗꯨꯗ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯀꯅꯥꯃꯠꯇꯅ ꯁꯣꯔꯥ ꯁꯣꯟꯕꯤꯗ꯭ꯔꯦ ꯃꯁꯤꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯌꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯦ ꯃꯨꯊꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯊꯦꯝꯕꯨꯡꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯄꯥꯡꯗꯣꯏꯅꯣ ꯍꯥꯏꯕꯗ ꯊꯦꯝꯕꯨꯡꯅ ꯃꯤ ꯑꯃꯗ ꯆꯪꯉꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯍꯟꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯪꯂꯥꯟꯗ ꯆꯠꯂꯒ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯃꯤ ꯑꯃꯗ ꯆꯪꯕꯗꯨꯁꯨ ꯑꯉꯥꯎ ꯑꯐꯩꯅꯤ ꯈꯟꯗꯨꯅ ꯃꯥꯏꯕꯅ ꯇꯧꯔꯒ ꯍꯦꯛꯇ ꯇꯥꯟꯊꯣꯔꯛꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯒꯗꯕꯁꯨ ꯌꯨꯝꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯂꯥꯏꯒꯤ ꯂꯥꯏꯁꯪ ꯂꯩ ꯑꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯥꯅ ꯃꯨꯊꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯌꯥꯈꯤꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯊꯦꯝꯕꯨꯡꯅ ꯅꯍꯥꯟ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯨꯊꯤꯅ ꯃꯔꯛꯇ ꯈꯪꯂꯥꯛ ꯂꯥꯛꯏ ꯅꯍꯥꯟꯒꯤ ꯑꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ
एक्सीडेंट सिबा मीसिंग अदो पुलप लाखिबनी अदुना खंगयाम यामबनी हौजिक्ति मखोइसु चटख्रे नंगसु मतम खर लेरगा चटख्रगनी आई इथंदने मफम सिदा अमुक लेहौदिसे असुमना थिम्बुंगना मथ्वाइ नुंगाइतना वारी सारई असुमना वारी सना सना मतमदु हौख्रे असुमना नुमित खरनी हौख्रे थेम्बुंग अमदी मुथी मखोइ अनी खक्ता अमु ngaihौरी थवाइ अनीजुसु मखोइगी मतम यौदुना लारिबाक्ता हनख्रे मुथी अमती थेम्बुंग अचत अवोंग तमनबा मीसिंगना कीदुना चेनबा अदुदा मखोइना नोकपा असिगुंबा कया तौदुना मतम खर लेमिनरबा मतुंग हौजिक्ति थेम्बुंगिसु लारिबाक्ता चतनबगी मतम ओइरक्लै नुमित्तु थासिगी खम थेंगना ममलबा अहिंगनी थेम्बुंग अमती मुथी थवाइ नुंगाइतना फमली अदुबु मतमना पोरकपा थबकसिंगदी कनानासु नांथोकपा ngamdabaniना थेम्बुंगदु लौब लाखी मसिदगी थेम्बुंगना मुथीदा मताव अय अमुक चलगे नंगसु नंगी असीबा हक्सांगदो कनागुम्बना थेंगदुना तौफम थोकपा मथौ मंगमदो पांथोकपा ओइरसनु असुमना याइफा मंगोल पिरमलगा थेम्बुंगसु नुंगाइता माबु लौब लाक्लिबसिंग अदुगा पुन्ना सटखी मुथीसु ममित्तगी पिरांग सिंथदुना लेहोखी असुमना मिकुप अदु हौख्रे हौजिक थेम्बुंगदु लारिबाग जौरी माना लारिबाग जौबदा मागा हाना थिंगनखिबा हेरांगोइदा फमलंबसिंग अदु अमुक थेंगनरे मखोइ उबदा थेम्बुंग यामना हराउखी असुमना मखोइ अमुक पुंदुना लारिबाग अदुदा नुंगाइना लेरी असुमना थेम्बुंगना लारिबागता लैरकपा था अमा फारकपदा थेम्बुंगना अंगकपा थौदोक अमा थेंगनरे महांगना फमदुना लेरिङै मागी मतुंगदगी इताव अपंग हाइना कौरखी खोदल अदु ताबदा थेम्बुंग चिंगनबा अमगा लोनना ममाय अदु सत लेथोई महांगना चिंगनरिबा अदु ओइरमले मदुदा महांगना हराव मंदुना इताव मुथी हाइना चेंजिनदुना कोनसिल्ली अदुगा नंगदि करमना लाइबाक्सिदा लाक्लिबनो हाइना हंगी मदुदा मुथीना इतावना पिरंबा याइफामंगोल अदुना आई असीबा हक्सांगदो चिंगदा उचे कापल लाकपा मियुई खरना थिंगनबदगी पुलिसता पाव पिखी मसिदगी मथंग मथंग खंगरक्तुना आईगी इमुंग मनुंगना आईगी मथंग मंगम पांथोखिबदगी आई लाइबाग योबंग ngamlakliबनि ताव असुमना मुथीना हराव हराव पाव तमलकपा अदुदा थेम्बुंगना इताव आइना चक्रम मतुंगदा नंग कनामता लाक्तब्रा नंग कनाग लेमिनगे हाइना हंगई मदुदा मुथीना अस इताव मसक फजबे नुपी अमन लाई मासु ngasi nongni sida laani मागी हेरो दुगा साउनबदगी हुथागा सिबो ओरा माले वाफम अदु ताबदा थेम्बुंगना फरेने अदुदी मालागा वारी फुदा बाहायदुनी मसी हायरगा मुथी अमदी थेम्बुंग मखोय अनि नोकमिनखी वारी असि मतंग असिदा लोइजरी वारी असिदा सोइखिबा लाखिबा वाहि वता खिबि ताबिरिबसिंगना पुक्चल चावना पिगनी मयाम बरोइबदा अमुक्का हन्ना खोलमजरी।